North East tagi oiramgadra chingnaba nupi amada miyoi mangana ot naibagi viral video na mipum khudingmakki thamoi Sokhalle. North East tagi oiramgadra chingnaba nupi amada nupi ama yauna punna miyoi mangana tamthina ot naibagi viral video amana mipum khudingmakki thamoi sathina Sokhalle. Viral video da yauriba victim oidibi nupi macha asigi chap chaba mari makhong khangdokpiduna mahaki mathakta ot naikibasing faduna chap chaba aingi oiba cherak pibi nabasu Maikai kayadagi phongdok narakle hawjik phawbagi oina thogdok ase karamba state ta amadi karamba mafam da thokibano haiba chap chana khangba leitre adum oinamak nupi macha ase awang nongpok tagi oiramba yai haina chingnabaga loinana nupi macha asigi khongul linaba amadi senari basing masak khangdok tuna phana ba thabak laukhale haina North East Nodal Officer IGP Robin Hibu IPS na social media gi kuthang da phongdorokre India ki atopa mafam singda lariba awang nongpo ki miyambo matam chupada senariba Delhi Police ki Special Commissioner Robin Hibuna phongdorokpada viral video asida uriba victim nupi macha asiga handakta Rajasthan gi Jodhpur da suicide tawraga laikhidaba naga nupi macha aduga mari leinade viral video aduda uriba ot nairiba miyoi sing police na fana ba akan bathavak chathari Amaromda viral video adugi thogdok adubu Union Minister Kiran Rijiju na akan bamong da condemn tawkre viral video asida uriba nupi macha asiga handakta naga nupi ama suicide tawkhiba aduga mari leinade haiba Union Minister na sengdokladuna thogdok asida senariba khudingmak fanaba state police singna hotnabiu haina appeal tawrakle video asida yauriba nupi ama amadi nupa mari asigi mari makhong takpa ngamba miyoi singda matik chaba reward piduna Ikai khumnagani haina Assam Police na lauthorakre loinana nupi singi yaifanaba lariba core movement na senariba singi mari makhong takpada selgi reward lauthokre di naga mirror nasu thogdok asida senariba singi mathakta FIR laukhatuna matik chaba sairak pibi naba Union Minister Kiran Rijiju NE Nodal Officer Robin Hibu amadi Nagaland Police ta memorandum ama pisinkhre haire Yang bada thamoi kainingai oiraba viral video ase Nagaland dagi chahi kunga mangarom surabi Lovi Kali Sumi kaubi Naganupi ama Rajasthan gi Jodhpur da masa matomta thori yalaga sirambagi thogdok thokraba matung nonganba numit megi chachat kunga mari da social media da viral oirakhibane tongan ba minute mari amadi mangarom sangba viral video sing aduda nupi macha adubu miyoi manga aduna fi thongdana tamthina ot naikibagi saktam sing ukhi Nupi macha adugi machin menduna miyoi sing aduna mamaida hanjin kupang na thake ot naibada yaukhibe nupi aduna victim oiribe nupi adugi litliba phurit adu segairaga laukhoktuna khongpak na mathabakta netpa ukhe nupi macha aduna phi thongdraba haksang aduda miyoi sing aduna hanjin khongpak na kaubaga loinana private part ta yu bottle namsinduna ot naikhe makhut masa punduna amade Pina matam sang na machin menduna thambadagi nupi macha adu sor honba ngamdabagi awaba sing ukhi anauba IT rule social media bu lana sizinaba amadi phattaba tawba singdagi ngakthoknabani Union Minister Union Electronic and Information Technology Minister Ravi Shankar Prasad na anauba IT rules asi social media bu lana sizinaba amadi phattaba tawba singdagi ngakthoknabagi damaktani haina phongdokre WhatsApp na high court lainga ki anauba IT rule na Indian Constitution ki privacy ki right violation tawri haina laukthoknaba haijarakpa dugi matungda Union Minister gi maikaidagi mathaki wafam asi phongdorokibani mahakna makhatana hai lainga ki anauba chatna kanglon gi matungina digital media company singna first originator information ki saktam adu hanglakba matamda haidokadabani amade masi social media bu lana sizinaba amade aranba tawriba singasi ngakthoknabagi damaktane laingakna praja singi privacy gi right adu mapung phana sakhangi amade ikai khumnai sarkar gi anoba rule asida chumna sizinariba miyoi singi de kiningai oide anoba rule asigi maruoiba pandam de crime ama thoklakpada madugi haurakpham adu khangnabagi damakne masina praja singda hena pangal oigane anoba rule asigi matungina social media company singna bharat based over grievances redressal officer Compliance Officer amadi Nodal Officer ama thamba mathau tai Bharat miyoi million samri romgi maning tamna ngangba yabagi hakta kiba pide amadi miyoi amagi privacy da khudong thigadaba thawong sathari haina WhatsApp na anauba social media rules sing asigi manungda amadi Indian Constitution da piriba right adu violation tawbani haiduna laukthoknaba
Delhi High Court ta haijkhre rule sing asigi manungda message amagi ahan bahaurakpham adu haidoknabagi order asi yaure May 13 sarkar gi maikaidagi social media company sing khudam oina Facebook Twitter na chingbada makhoi gi compliance officer sing nodal contact person sing residential grievance officer sing amadi physical contact address sing gi marik chumba tharak na bahai khrebani maru oiba company ayamba Facebook Twitter WhatsApp amadi Google na chingba na rule asi chatnaba tare compliance officer laitri Twitter amadi Facebook ide hauzik phauba kana amata khandre CM na home isolation tawriba singgi mobile application ama launch tawkhre home isolation da leriba patient singi damak Manipur Home Isolation Management MHIM kauba mobile application ama ngasi Manipur gi Chief Minister N Biren na launch tawkhre launch tawbagi thauram adu Bapupura da leiba CM Secretariat ta achamba thauram ga loina na pangthokhi ngasi launch tawkiba mobile application asi Pentabyte Technologies LLP na develop tawbani haire mobile application asi maruoina home isolation tawduna leiriba COVID patient singge health data amadi akupa marol sing matam chana khangdokpa ngamnabagi pandamda develop tawkhibane app asigi matengna patient singi pulse rate SpO2 body temperature amadi blood pressure na chingba masa-masagi health status upload tawba yaragane upload tawragliba singasi health department na lepa parameter amadi condition gi makha ponna critical oiba amadi normal haina khaidokane karigumba critical oiba case thengnaraga de alarm piduna patient aduda monitoring team na ahinba midyang sangane khudaki oiba khudong sadaba singdagi ngakthoknaba mathok taba pigane hairiba mobile app ase Android user singna Google Play Store dagi download tawba yagani haire ngasigi thauram aduda health ke principal secretary be bumlun mangsu saruk yakhe me thagi manungda taraga maridak subo oina petrol diesel gi mamal hengat khre satliba me tha asigi manungda taraga maridak subo oina ngasisu petrol amadi diesel gi mamal hengat khre petrol liter da paisa kunga mari amade diesel liter da paisa kunga mapan hengat khe mamal hengat pasina maram oiduna laibak asigi konung New Delhi da petrol liter da lupa maudraga humdoi paisa hompuga nipan yaure aduga diesel na liter da lupa marifuga mari paisa hompuga mathoi yaure laibak asigi maru oiba city kharada de petrol liter da lupa chama henkhrebane Mumbai da petrol liter da lupa maudraga mapan paisa maudraga mari yaure ngasi hengatliba sina me thagi manungda taraga mari raksuba mamal hengat pane tha asi khaktada petrol liter da lupa ahumga paisa kunga nipan aduga diesel na lupa ahumga paisa marifuga nipan hengat khre laisabi ama laikhidre Bisnupur PSK manung chanba Posangbam ward number nipan dagi masagi chahi taraga nipan lom surabi laisabi macha ama hu thakluba-dagi rims ta pukhatuna laikan rakhibada kanba ngamdana laikhidre mahaki haksang ngasi post mortem examination tawraba matungda imung manunggi miyoi singda khusinakre